अहानबमक्तदा मित्येंग ताबिरिबा खुदिंगमकपु SK Salairel Kubiba channel da Sanjit Khangembam na taramna okchari ngasisu mayamgi mafamda nungairaba film ama puduna lakchari film adugi maming di Shaolin Soccer film asi Stephen Chow na direction piduna 2001 da release tawkiba Chinese ki sports comedy film amani film asigi budget na US dollar da 10 million oiki aduga box office collection na 42.8 million US dollar oiki film asina 2002 gi Hong Kong Film Award the Best Film, Best Director, Best Supporting Actor, Best Actor yaungna tongan mamana kaya phangki. Film sigi rating khara panjarabada IMDb da 7.3 out of 10 aduga Rotten Tomatoes da 90% aduga Metacritic da 68% gi rating phangi. Film asida saktam langliba maruba miyoi kharagi maming panjarabada film asigi main lead role da Stephen Chow mahakna film asigi director amasung writer su oibani muigi saktam langlibi Zhao Wei fungi saktam langliba nge manta aduga hungi saktam langliba Patrick She Bruce Lee gi sakmanaba film asida goalkeeper lightning hand gi saktam langliba Danny Chan Kokwan ai dilaire saksuti panganju soli haidune isa itomta hantazana leijabagi mahuta isorna ikoi da poklakpada pibirak talent adu sinaduna leptana honarabadi punsi da mai pakpu oiba ngami haibasi utliba film asi hojik midyeng tabirasi hojik mayamgi mafam da lanthok suri Shaolin Soccer Golden Lake hairaga khangnaba fung kauba afawa player amada hung kauba topa player amana check mana ama piduna Mes aduda goal chandana bahirami maduda fungna aise lekha tahalaga nangna mingcha talhoge haribara haina thina nganglami aduga mabukta sanagi khong haina tharibadu yenghalaga magi matik magulda chakthokcharami adubu hungna chatke tarokpada fungna hungbu khamlami aduga hungi goal chandana baharakpa wafam adu yaki adubu goal chalhokdaba aduda khoisaunerba miyam amana Pungi makung yet to deki. Pungna marai chaita kibagi, kodong chabal lauduna. Hungi ibil team koba ama semgatuna maming chatpa course ama oirami. Reporters sing the pauba, koshan fazana hangdi haina chairami. Tanjaduda, bol khara kolaga, pungna hungi manakta laklami. Aduga, course ama oibagi tabak pigani haina wasakibado, piro, ibil team gumna, maming chatpa team ama semgat ke hairami. Adubu. Hungna yam usitana nabukta yek level tetu asina yaroi ne nangdi nakhong sekpanina koso iba yaroi hairami phungna haiki chahi kun chupna aina nangi seba tawjaduna laklaga aingonda asumna haiba hongna brane hungna mu hairaki chahi kun chupna aina nangbu yoktuna paisa mangan khre hojikti nangai bu thadoktuna chatkinaba matam lagle madu tabada phungna sauna lauri Chahi kungi mamangda nangna goal chandana ba haibadu aina yaramdrabadi aigi khongse teklam loidabani aduga nangdi aigi minai oina lerumgadabani hungna amuk khumai aina nangbu chahi kun chumna aigi inangta thami se nang tumina lesson kinabani hojikti kanada haige haibano hairuro mapanda leiriba reporter singse kauslauro makhong sekpa chakni bunangna habibu kanana thajabigani saugunu Sauge haragana karam chawwana sado adum saujo aduga amana nangbuna khong thudekiba mi singdusu aina nekhibani madu tabada fungna thawai nungaitana maphamdu thadokki nongma lambi mapal amada kapa TV amada football match yenglingai singkobo kongphubu tongan bahiram singda Pansinduna yokhatpadi yamna pamjaba adubu lairabana koncha khomagi thabak tawduna leiba naha amaga thengnarami bolba matau karamna kawgodabano haiba wafamda asum ngangnarambadagi singna fungda kongfu gi matangda sandokna khudam mayam ama piduna ori saba horaki magi karni haiduna kolom iba che machet amasu fungda pi Masak matau fazabi nupi ama tek tuna laklibadu singna fungda munna yenghali aduga nupi adu laphoi maku amada netlaga tukhibadu yenglami aduga singna hai karigumba nupi asina Shaolin gi kungfu hairamlabadi laphoi maku da netlabasu turumloidabani badu nupi duda kungfu tamningbra hanglami nupi duna chaisillamlaga chatki adubu singna karisu kunungai taba tobide
Adudagi nupi amana kara ama yam wana pak tauduna hotnariba adu karigumma kungfu iron hand haibadu hairamlabadi yam laina parking tarungadabani. Nupi adudasu kungfu tamningbra hanglubada chakni bo ina khalladuna paisa koina ama langsilamna ka chatki. Fungna paisa adu yena si naungna thengnaba marup aibu mirairage harira haijilami. Adudagi amuk nupa ama unakaknaba hotnaba uraki. Tanjaduda mapu adu thoroklaga maduda kaknaba hotnabada chahi ama changle nang thabok du toklo haina tanthokhi. Kariguma nupa aduna kungfu hairamlabadi una kakpagi thabok tusu laina tarungadabani. Kungfu gi matangda tongan wafam kaya sum singna hairingai phungna yare yare hairaga chatnaba hotnai. Maduda singna tanja se manghanganune makhong sekpa misu kungfu tamba yaine haibaduda phungdu saurukladuna ai khong sei adubu nangina thaunate hairaga kokta amada ngasai pikiba chedu namsillaga langsillakpada singna kawkhibada lapna masu uba phangdana paiki. Singdi lambida chatlabasu kungfugi wakhal adum lei. Migi aruma pot thangatpa ngamdabasu mana makhona kawraga hekta mateng pangbi. Magi konchaktudi yonbada paisa yamna silamde. Laurba miduna namhattuna sel tahalami. Singna sum lakpada steam bread yonba tukan amana mui kaubi nupi amana moida totpadu kungfu sizinaramba thengnarami. Madu ubada singna tan ikai kaina isai saklibani haiduna laurokpada mayam loina khanglami. Aduga sangsillaktuna muida nang yam phajai hairami. Adubu muidi mamaidu unsagi oiba anaba ama leibanina singna hairiba wadu mabu karemnarebani haina khalami. Singna muida kungfugi maramda wadi sana steam bread chathokhibadu ubada muina bread amagi mamal 50 cent ni aduna bread anigina $1 piro haibada singna 50 cent dagi hena yaugdre haina pirami. Aduga magi khongup segaibadu piraga ahanbada $2 pibani ado hona pirage haina bread amaga launaba hotnai. Police kaurage harubadai laukidre aduga muida onsillaga isai sakpa amuk haujilakpada muina mamaida ising haijili aduga isai sakningadi chingda karaga sauro haina chairami. Madudagi music composer ni haina masak takchaba nupamacha amana singbu support tauraduna isai sakpa haurakhi. Mafamduda lairamba wakhal manaba mayam punsinduna dance tawrami. Muisu mayamduna ubada dance taba haurakpada dukan mapudu laklaga mayamduda chairami. Muidasu chairami muisu dance toktuna thabak amuk tawi. Singna steam bread ama lauraga muida michi khatilamlaga chatki. Dukan mapu aduna singi khongup segaibadu muida langthohanki. Iron head kauba Shaolin kung fu taminarakhibada khwaidagi ahal oiba club amada thabak tauba nupa adugi manakta laklami. Adubu sing lakpa ubada hainadaba ulami maramdi singmagi manakta lakpasi chongam chadaba thabak hekta tawraki. Iron head na fana nanthoknaba hotnarabasu singna isai amasung dance tawbada kungfu sizinaba yai haibasi masamakna thengnaraklabani haina thajanaba taksilami. Iron head na mafam sida toilet sengbagi thaba ama hangse tawsilo adugane mangmangbodo to hairami. Muaduda singna aikhoi mangmangdrabadi thumyakpi kari khenaba leiribagi. Iron head na thumyakpi mangalidi nangni ne nasagi khongfo lejidaba nangbu aigidamakta wabirunu chalo. Isagi imung punabane aina thabak tawrise. Singna amu adudi nangi iron head se thadoage hariro adugidamakta matam kayam kuina no nangna training tawkhibado haireklabadudadi iron head to ai adudi sungtha thadokte no motasu aina thadokhiba leite hairingai tanjaduda club adugi mapudu laklaga dancer sing laktre somdana nangna kaidawri hairaga iron head ki makokto likli bottle na thomlami. Mana iron head no mata thadokhiba leite haribadudi mapuduna nungtigi makokta likli bottle na thomibadugi oramle. Adudagi iron head na mapududa singalonena dance to tominarage harakpada fajana tawdrabadi hayeng nang hatokani hairamlaga amukasu makokta likli bottle na thomaga chatki. Dance utpagi matam yarukladuna iron head amasung sing isai sakladu dance tawrami. Adubu singna maya iki higatuna
thausadaba mawong adu ubada club mapuduna likli bottle na thomlakpadu singda palammi yenglamba babuk mayam dusu changlaktuna kanana iriba isai mayekno yam tuguchai hairaga puzilammi phungna asum lakpada singna kawkiba kokta adu wal amada yungduna leramba thingnarami kokta adu satlubada wal adu kairakhi aduga singbu club ta lakhiba miyoi kanglup amana phugudabagi sem saduna leramba urami mayamduna singda attack tawba horakpada singna hai singna ngakthoklami mayamdugi maraktagi amana football ama langsilakpada singna kawkhibada nupamacha adu fana sangna sitlaga tarami ai mi phunaba lakpanate soccer sanaba lakpani hairaga mi singdu ball na kawraga putharami mataudu ubada phungdi ngakpana khamthengkhre gunda mayam maraktuda kungfugi khufuna tarokpa figure patrick paba ama yaurumi mangondagi 30 cent lauraga singna kungfu bu ijat songna singnu hairam laga satki wahidu tabda nupa machadu kaptuna lehawi phungna singi makhong adu matin thaklaga taktuna kaksi hatuna quality check tawi aduga nangi kungfugi still lekse soccer sanabada sisna badi yagadra haina phungna hanglapada singna adugi wakallo aina hana khalamda basibu karigino haina matom ta hangjerami phungnasu mase golden lake ni matam amagi aphabo player ni hojingna coach ni haina masak takjerami adudagi singna adudi ai soccer tambiu harakpada phungna irai hekta laina tamba yaba natte sem saba ama changi nangidi khongupsu leite hairam laga chatki singna muigi manakta laklaga mana thamlamba khumuk sagaibadu piu hairami adubu muina khonguptudi langthokre moigi bosla adi chaibirani chatlo harakpadagi thawai nuaitana chatlage tarokpada muina ngaikho nangi khomp sagaibadudi ai piba ngamaroi ado photchilaba amadi lei si logera haina langsilai singsu momo nokna haraujai muisu arth leiba mityengda momo nokchei romance macha amadi haure moini gise singna amuk iron head ki manakta lakpada potchei apai balang thomjilakhi kaidogba la ino hangbada singna handakti kungfu yokhatnabagi upai do kaina thangda ai khanglakle soccer sanabada kunfu sizinabadi soidana mai pakani harakpada iron head to kaplaga singda khurumladuna harai aibu amuk chenan biranu ai thabuk chu tatle hauji boss ki ka chengdokpagi thaba oina tawraga leire singna adunanine aina nangi mateng pangbala ise iron head na yare tokpiro mateng amta pamjadre nangna sumnam phu tawsilakladi ai nangi namangda imung manung pulap society tawrani singna amu society tawbana problem ama solve tawbagi achumbo paina tene thawna fau ninghanaganu iron head na amu yare ai mai thirba mi uhuduna leje horage mapam sida amona lakpiranu adudagi sing amasung fung lightning hand gi manakta amuk laktami mallabayum amadagi busli manba lightning hand adu tumba hogotpada ngairiba phibam da thoroi singna phungbu lightning hand masakta i imungda kauchilaklaboi khanduna changge tawbula thong thingjilai makoini thongna mamaida thombagi ngaihak chaina khanglingai lightning hand do ko cheke lena ma litlaga amuk thorakhi singna lightning hand bu kungfu sizina duna sanaba soccer team ama linkhatpada lightning hand na goalkeeper oinaba wa hairubada lightning hand na kungfu ga loi kawkhre mogi master du fau karom kanda sikhibano haiba kawkhre haina hairakhi aduga tha taruk chupna thabu amata phangdana leiri aduna hauji soccer sanabaga ngamaroida haina hairakhi adudagi fungna final da thoirabadi paisa yamna phangdoine harakpadagi lightning hand na adudi yam phaine aikhogi master na kungfu yokhotnaba haibirambani soccer sanabada kungfu sizinaba haibasi afaba idani ne hairakpaduda sing amasung fungdo adudi imungda phammaga phajana wari sanasi haina change hek tarokpada thong thingdilakpadagi mamaido amukasu thomjilami adudagi manungdagi lightning hand aigi mafam ama kalluhe haina lauri mathangda amuk iron shirt ki manakta amuk lai iron shirt mathau yamna chinba businessman amagi mawongda ngangi dress ka su taiga puladana overcoat ka litli laptop amasu makuta pai phone ga su yam toina tongnei magi card mina waikre aduga magi money bag su office ta ka haure lunch samina banga maroi chatlo hairakhi
Singna iron sat ki kungfugi hai singbadu sizinaduna soccer sanasi hairubada iron sat na hauji se yam chakholaba nongthakta aeroplane pairaba lambi da computer puduna chatpa yarba matamni hauji mangda tawraga leiba matam nate haiduna thina ngalaki paisa mayam ama phangliba business asi thadoklaga soccer sanaba ngamoi sanarabasu thobagi oithokba 0% ni hairaki aduga khudam piduna paisa koina ma puthoklaga masi toss tawba matamda het natraga tel tagani adubu yungna lepagi oithokpa 0% ni harakpada singna ai try tawge haina paisa du lawge tawbada laimai da nan thaduna chenki iron sart na sing amasung fungbu thina nganglaga tan khrama tungda paisa du yenglubada yunglaga leramba ubada ngaki mathangda amu weight base ki manakta laklami weight base asidi masa yamna yangba wangna chongba ngamba oigadabani adubu madi charaga leiba anoiba mi ama oina leirami magi hanagi photo yenghaladuna asumna tawramba natte anaba ama leibana phibamse oirakhibani aduna sanaba ngamaroi hairaki singna hoi nang kharadi noire ado madumaru oideda tanjaduda nupi amna weight base da hey o atanba mathaktagi tissue makonse lokthara une hairi weight base na chongkhatlaga lamnaba hotnabada loinamak kintharami mathangdana hooking leg ki manakta amuk chatlami hooking leg to kon mayam ama phengbagi thabak tawduna leirami singna ball sanabagi wadu hawdoklubada saugatlai piklingai de school oina chatlamlabadi kungfu tamloraga aina kon phengaga leise leiramloidubani hairaki maduda singna nangi laibakti na sana samjagadabani hairubada hooking leg na aina sak asuk phajaraga koktang lise aduga none na kokti tangdana na sak aduk thiriduna kamai tawribno hairaki aduda singna saugunu tapthau hairubada hooking leg na aina taptharamdrabadi noininga sign hatoklonodabani haiduna thangsilai iron head tu magi boss na makokta liklina thomba toktri kase manam yamna namthialise kaigino aina halakpada sengdomdrabadi narena lekthongani haina thina nganglaga chatkirami iron head na makhoi mayam kapmina kiba photo du puthoktuna yengi atei kungfu taminar khiba mayam dusu moigi thamhauba photocopy singdu puthoktuna yengi wakhal munna khali building amagi makhada leiriba singi yum adu yamna leiba nungaido mali masu maphamduda hongjilaklage haina fingna choingangang lingai singdo building mathakta thawai nungaitana kakhatkiba uhowi building mathakta makhoini thawai nungaitana famlingai kungfu taminarakhiba mayamado mathang lakhi aduga apunma tim ama semlami fungna makhoi mayambu training pinaba lampa amada puthorai singna haurase hairaga bol adu mathakta kakhatkibada masak uba fangdana paikhatkre phana kuina taraktrabada jar sanaraga ngaiba yaw yerum thaaga leiba yaw potharaga leiba yaw tawrami phana kuiraba tungda bol tarakpadagi mayam omsinaduna bol kauribani haiduna mi hatlamdaida kaubagi type ta kakthatnarami ahanba oina mayamdu bol matau karamna kaugani haiba khanglamde adubu fungna ningthijana training piduna taklami singna masu practice tawba yawge haibada fungna nangdi control tawba hana tamkho natradi bol kaurini haina mathakta kakhatkhraga bol duna aeroplane da amuk paluraga migi aeroplane do mukairaga tara di nang singba ngamgadro singsu hoine chumine hairaga yerumda hana practice tawnaba hotnai adubu yerumdo kaithokkhibadai weight base na chensilaktuna chathokki khongup mari phau chakhibadagi thado u yakhidre mayam changduna chingthoknabada awaba ma oikhi asum practice tarokpana makhoi khara makhaidi hainarakle tanjaduda singna practice tawriba mawong adu ubada mayam du ngaknarami aduga sidi matomtana sanarabasu yarani ne harakpada fungna yaroi sidi teamwork ni hairaki adudagidi club taisai sakpa numita sing amasung iron head pu phubiramba mi sing aduga ball sananaba singnare tanjaduda opponent team captain dudagi khongrauda yaplamba nungthangwo panawo mathang taraki aduga workshop ki thabak tawbigi adum pubani kasum khanganu hairaga amu hapchinki fungna phare moigi team du da section na sanau khutchok nau yare harakpada singdo pungngaki
kungfu-gi players-singdo magi haijabi masil utnaduna sanai adubu singna goal channaba kauge hek tarokpada mayam changduna singda kausilami singna yengbada kungfu team gi players singdu opponent team na tamthina naibadu urami pana pairaga haibo makhongna bu kaubo rule amatta indana ball sanarira war tawrira khangdaba mawongda toksilakpaduda magi wakhalda singdu war field nomai kapna khalakle phone tawduna matengidamak helicopter kaubada funglai chaitek amaga khonguk amaga leremlilba phibamdu ubada fungna amukka chaslei singna mogi si sanaba nate war tawbani hairubada fungna red card salai singna moine tawruse khamdri kaigino aikoi pohalase siro harakpada fungna cd test ni ne sida pass tawba ngamdradi final da pass tawba ngamgadra hairi singna mogi si soccer sanaba nate war tawbani harakpada fungna soccer haibisi warga chap manai hairi adudagi iron head ki chaina khang mangamlaktraduna surrender tawre haina lauri adudagi opponent team gi captain duna underwear ama makokta ufallaga karemnarami madu ubada kungfu brothers singdu thamoi shokna kaplami tanjaduda makhoi gi kungfu gi nusit adu laktuna mayamna ubada angakpa phibamda leiramba uki adudagi opponent team aduna phunaba honarakpada iron head na mabukta makokna yungsili aduga man on duna ball sanaba hori wet base su wangno chongduna ball kauba horki iron shirt su mabukta ball naptuna puba hori panana thomlabasu pana oina kolami kaubusu sanglamde lightning hena keeper oiringai opponent team gi players singduna khongup mayam langsilakpadu phajilaga pulap ball ga kariga langthoraki adudagi still leg haibadi singna leiraga karokpada opponent gi goal post ta panbada kolami opponent team di kiduna lauraga chen khirami adagi makhoi masel kungfu gi mahei amu hanjina phangjarabada harauna khurum jarami opponent team gi mi kharasu makhoi gi team da yaungduna sanajage haiduna laklami somdana ibil team gi players sing manungda ball kahanduna practice ta holi tanjaduda fungdu ball sanaba team amagi admission tawba lakle haiba pau pirakpadagi hung laktuna funga unarami hungna Shaolin teambu ubada yamna noknilami makoina soccer sanabado yamna yengningi aduna makoigi fee dusu piragani harapada yamna hararomi aduga mayam mamangduda hungna phungbu ikaiba pirage matagumna magi khongupto sengdoknaba hairakpada Shaolin gi team players sing aduna sensilaktuna ai sengdoke haiduna moi masel khongupto lakthoklaga munanabada mapan yongna senthoraki aduga hungi mazadudi hotrong horambadu ubada masa matomta ikaijaraki numidang muina dukan lolaga hannaba hotnaringai singna uda yungna yalaga kauraki singna muibu singchinduna puraklaga atangba dress yonba showroom amada pusilaga phajaba visual mayam ama yenghali aduga ball sanaraga afawa player oirakanda dressing ado magi leibidoini hairi singna lamlaba matamda muina paisa logdana achapot pijakhiba aduga khongupsu phochilaga piram khibado singna kaubungamde singna hai karigumba nangna khongupto phochin biram drabadi ai sanaba phanglamloi nangse engondadi kayagi mating maru oribano yune madu tabada mui ikairap tawi wakhal macha madi khali leiriba mayam se apama ma khalune aina nangi damak leibidoine hek pisa phangbaga muina nangna ina khunba mi orakanda aigi khongup leibiyu ko singna hoine leigene ado nang self confidence layo nang nasaksu fazai kungfusu hai singi wai sing aduga mataududa muisu masada thajaba confidence khara dilairaki tanjaduda shopping mall adugi staff ama laklaga nangna mafam sida nupi ama purakpa yanaba sit chengbagi thabak tawni haina promise tawkibagi mabu purakpa yahan biredana hawjikti thabo hawro yare haraklami muisu singda hanna yenglaga chatki matangi sindana kungfu team sanaba haunanaba dress set laduna thawai yauna chelei nakoi fazana training loirabagumna sanagadabani ko reporter cameraman mayam nairongani makoida adum momo noksina legadabani aduga hi thanks for the support
kaina haigadabani ko maru oiba ngaktani aina haise haina fungna mayam aduda pauktak pina lai makoi gi sanaba yenanaba babuk mayam nairamlani khanduna harauna thank you thanks for the support kaina lauraga changlakpadadi babuk ti lairamdana sumchit chitpi ani dagi hena lairamdre singna why sitpisu babuk ni ne harami fungna city first round ni aduna ni si thoiraga round mathang final yaunaba sanadoi haibaduda makoi final yaunaba sanagani haina laurami maduda langanu haiduna makoida sumchina thomlaklami hojik phawbudi makoi bu kanana su respect tawbidri team amaga first round sananaba ready tawkhre kungfu tingi players sing adu ubada opponent team aduna noklami iron head ti film mayaida churup thaklubagi ka charami adubu haubaga goal mathang singne score tawduna opponent team adubu angakpa phawholami somdana kungfu team na suru naire haibagi pau fungsu tarami iron head su haijabi masin ulaki ball khakta natana player su kaishu punna goal chanchilami match makoina goal 40 chanchinduna 40/0 da mai paki kungfu tingi player sing magi haijabi unaduna play mathang sanarami makoi mayamna pamnaba team ama oiraki TV da makoi gi team na wangang bada tanja lauduna singna muinangbu nungkamdawrige chak charabo kain hangjili muisu TV da makoi bu ulakpaduda uraduna beauty parlor amada kebalaklami TV reporter singi mamangda kungfu team na makoi gi haithoi singthoibe sing ulami Puma company gi miyo singna makoi bu oklami adubu makoi na chensilaktuna mi sing adubu inthuraga khongup sing adu phanghoroi daba matagumna hochinaki numidangda kungfu team adu makoi gi mai pakpagi harau nungaiba phongdokladuna makoina ariba khongup sing adu langthoki tanjaduda muisu tap taba makai kesilaga makoi gi mai pakpada congratulation piba laklami singna muibu khongup amasu pibirami aduga player sing aduda muibu masak taklami aduga makoi masel phagi tawnaduna noklami adubu muido makoi gi phagi duda khara nungai taba phawrami tanjaduda dukan mapudu laklaga muida thina nganglami muina thawna leina pakhom piki ai hanadagi hawjini hena phajare haina khalli aina asumna tawbasi nangna pamdrabadi nang chatkhiba yagani madu tabada dukan mapuduna sauraga fugi tawbada muina laina ngakthokki dukan mapudusu tusinduna muida karisu soanba ngamdrabada namada haidoke khangani hairaga chatki aduga muisu apha punba punsidagi maning tamba punsigi mahau ama khanglaki makhoi ngahak langminaraba matung achikpada muina magi thamogi nungsibadu singda phongdokchei adubu singnadi marup oina adum loina si harai muina ikairap tawna adudi nang aibu toina unaba lauko nangi khom sagaraklabasu ai photpige harakpadasu singna haujikti aigi khongop segairasu langthokraga ahanba ama legadabane aigi haujik tungi chakhotnaba khongthanglomda oina miyang thamlagani sidaidi ai segaiba khongu amu hana tongoroi hairaki madu tabada muido ikai nungshi yanana mamittagi mapi sintharaduna mathamoida maichak kaya losinduna mayam party tawriba marak aduda yauksinki singsu muigi matawdu ubada nungai tabadi phawrami final changnanaba match ama sanaduna yamna haiba team amabu thoinanaba makhoi sem sarami adubu makoina sanagadoriba team adudi nupi team oirami nupi team aduna ball puduna chanchin khibada kungfu team na ball munba ngamkhide adubu nupi team duna kaurokpa ball singdu lightning hena Bruce Lee gi style da yamna laina ngakthokhi mayam changduna kauksin badasu goal amata chanba ngamkhide adum ngakthoraki aduga kungfu team gi goalkeeper lightning hena ball langkibada nupi team gi side goal chanchinki hungna fungbu kauduna final sanaba toktuna evil team da yauro haina check mana ama pirami adubu fungna ai oigi khongse amuk teklaga retire oiba ngamkhiroi hairaga lau yaramde hungna ai noigi team do kiri haina khaliro adugi natene noigi team do honaba yamna kali aduna aigi evil team da yarobadi khudong chaba yamna fangani haibai wani ne tungi keregi dama khalune hojik phawba aingonda waroribra hangbada fungna ai kanada su warogde khudingmak aigi iralni
ꯐꯨꯡꯅ ꯑꯃꯨꯛ ꯈꯪꯉꯤꯅꯦ ꯅꯪ ꯌꯥꯝꯅ ꯀꯔꯥꯝꯕ ꯃꯤꯅꯤꯅꯦ ꯐꯨꯡꯅ ꯍꯣꯏ ꯑꯩ ꯀꯔꯥꯝꯕ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯁꯨ ꯀꯔꯥꯝ ꯆꯥꯎꯕ ꯇꯤꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯥꯝꯂꯤꯕꯁꯤꯗꯤ ꯄꯩꯁꯥ ꯅꯠꯇꯦ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯊꯣꯏꯕꯒꯤ ꯃꯦꯗꯜꯗꯨꯅꯤ ꯍꯥꯏꯔꯝꯂꯒ ꯐꯨꯡ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯐꯥꯏꯅꯦꯜ ꯁꯥꯟꯅꯕ ꯂꯥꯛꯄ ꯂꯝꯕꯤꯗ ꯁꯤꯡꯅ ꯃꯨꯏꯒ ꯎꯅꯔꯝꯒꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯗ ꯃꯨꯏꯗꯤ ꯃꯥꯅ ꯍꯧꯕ ꯁ꯭ꯇꯤꯝ ꯕ꯭ꯔꯦꯗꯇꯣ ꯈꯥꯔꯦ ꯌꯥꯛꯂꯦ ꯑꯗꯨꯅ ꯗꯨꯀꯥꯟꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯡꯅ ꯂꯪꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯁ꯭ꯇꯤꯝ ꯕ꯭ꯔꯦꯗ ꯑꯃ ꯆꯥꯝꯊꯣꯛꯂꯒ ꯃꯍꯥꯎ ꯌꯦꯡꯕꯗ ꯃꯨꯏꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯒ ꯇꯣꯠꯅꯔꯒ ꯁꯥꯈꯤꯕ ꯁ꯭ꯇꯤꯝ ꯕ꯭ꯔꯦꯗ ꯑꯣꯏꯕꯅꯤꯅ ꯃꯍꯥꯎ ꯑꯗꯣ ꯌꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯁꯤꯡꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯨꯏꯁꯨ ꯀꯔꯤꯒꯤꯗꯤ ꯀꯞꯂꯣꯏ ꯂꯩꯀꯪꯂꯥ ꯑꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯅ ꯍꯤꯡꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯁꯤꯡꯅ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯑꯃ ꯆꯣꯡꯍꯟꯕꯤꯔꯝꯂꯒ ꯇꯥꯔꯝꯗꯅ ꯍꯟꯈ꯭ꯔꯕ ꯅꯣꯡꯒꯤ ꯃꯄꯩꯒꯨꯝꯅ ꯄꯥꯏꯈ꯭ꯔꯕꯗ ꯅꯣꯡꯒꯧꯕꯤ ꯆꯦꯛꯂꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯕꯇꯅꯤ ꯁꯤꯡꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯨꯏꯅ ꯊꯕꯛ ꯇꯧꯔꯝꯕ ꯃꯐꯝꯗꯣ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯄ ꯇꯥꯈꯤ ꯏꯚꯤꯜ ꯇꯤꯝꯒ ꯀꯨꯡꯐꯨ ꯇꯤꯝꯒ ꯐꯥꯏꯅꯦꯜ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯟ ꯄꯨꯊꯣꯛꯅꯗꯨꯅ ꯀꯨꯡꯐꯨ ꯇꯤꯝꯅ ꯏꯚꯤꯜ ꯇꯤꯝꯗ ꯒꯣꯜ ꯆꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯦꯟꯁꯤꯜꯂꯛꯏ ꯁꯤꯡꯅ ꯃꯌꯥꯝ ꯑꯗꯨ ꯂꯩꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯣꯜ ꯑꯗꯨ ꯏꯚꯤꯜ ꯇꯤꯝꯒꯤ ꯒꯣꯜ ꯇꯝꯅ ꯄꯨꯁꯤꯜꯂꯛꯈꯤ ꯁꯤꯡꯅ ꯀꯥꯎꯔꯛꯄ ꯕꯣꯜ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯆꯔꯥꯝꯅꯔꯕ ꯀꯩꯒꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯁꯥꯒꯨꯝꯂꯕ ꯏꯚꯤꯜ ꯇꯤꯝꯒꯤ ꯒꯣꯜ ꯀꯤꯄꯔ ꯑꯗꯨꯅ ꯕꯣꯜ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗ ꯄꯨꯡꯉꯛꯈꯤ ꯑꯗꯨꯒ ꯀꯤꯄꯔꯗꯨꯅ ꯕꯣꯜ ꯑꯗꯨ ꯑꯃꯨꯛ ꯁꯤꯡꯗ ꯄꯤꯁꯤꯜꯂꯒ ꯑꯃꯨꯛꯀ ꯀꯥꯎꯁꯤꯟꯖꯔꯛꯎꯅꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯁꯤꯜꯂꯛꯏ ꯁꯤꯡꯅ ꯍꯩꯁꯤꯡꯅ ꯕꯅꯥꯅꯥ ꯀꯤꯛ ꯑꯃ ꯀꯥꯆꯤꯟꯗ ꯀꯥꯎꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯐꯥꯈꯤ ꯑꯃꯨꯛꯀꯁꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯀꯥꯎꯁꯤꯜꯂꯤ ꯑꯗꯨꯕꯨ ꯗ꯭ꯔꯛ ꯀꯥꯞꯈ꯭ꯔꯕ ꯏꯚꯤꯜ ꯇꯤꯝꯗ ꯀꯔꯤꯁꯨ ꯂꯨꯅ ꯊꯣꯛꯈꯤꯗꯦ ꯑꯗꯨꯗꯒꯤ ꯏꯚꯤꯜ ꯇꯤꯝꯒꯤ ꯀꯤꯄꯔꯗꯨꯅ ꯕꯣꯜ ꯑꯗꯨ ꯂꯪꯉꯛꯄꯗ ꯂꯥꯏꯠꯅꯤꯡ ꯍꯦꯟꯅ ꯉꯥꯛꯄꯗ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯃꯤꯒꯤ ꯀꯤꯄꯔꯁꯨ ꯇꯧꯏ ꯀꯥꯏꯅ ꯃꯥꯁꯨ ꯕ꯭ꯔꯨꯁꯂꯤ ꯁꯥꯗꯨꯅ ꯀꯥꯎꯖꯧ ꯀꯥꯏꯅ ꯏꯚꯤꯜ ꯇꯤꯝꯒꯤ ꯃꯤꯗꯨꯗ ꯃꯥꯁꯨ ꯏꯪꯒꯤꯠꯀ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯗ꯭ꯔꯛ ꯀꯥꯞꯈ꯭ꯔꯕ ꯏꯚꯤꯜ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯅ ꯀꯥꯎꯁꯤꯜꯂꯛꯄꯗ ꯂꯥꯏꯠꯅꯤꯡ ꯍꯦꯟꯗꯣ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯕ꯭ꯔꯨꯁꯂꯤꯁꯨ ꯅꯠꯇꯅ ꯕ꯭ꯔꯨꯁꯂꯤ ꯁꯥꯔꯒ ꯃꯨꯛꯂꯨꯕꯒꯤ ꯗꯁꯥ ꯇꯥꯔꯦ ꯃꯥ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯏꯚꯤꯜ ꯇꯤꯝꯅ ꯂꯥꯏꯠꯅꯤꯡ ꯍꯦꯟꯕꯨ ꯑꯇꯝꯅꯅ ꯕꯣꯜꯗꯨꯅ ꯃꯃꯥꯏꯗ ꯊꯣꯝꯖꯤꯜꯂꯝꯃꯤ ꯀꯥꯎꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕꯣꯜꯗꯨꯗꯤ ꯒꯣꯜꯗꯤ ꯆꯜꯍꯧꯗ꯭ꯔꯦ ꯐꯨꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯤꯌꯣꯝ ꯀꯥꯏꯔꯦ ꯍꯥꯏꯅ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯕꯁꯨ ꯍꯨꯡꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯦ ꯁꯣꯛꯂꯕ ꯂꯥꯏꯠꯅꯤꯡ ꯍꯦꯟ ꯕꯣꯜ ꯁꯥꯟꯅꯕ ꯉꯝꯂꯣꯏꯗꯕꯅ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛ ꯄꯨꯊꯣꯛꯈꯤ ꯑꯥꯏꯔꯟ ꯍꯦꯗꯁꯨ ꯏꯚꯤꯜ ꯇꯤꯝꯒꯤ ꯃꯀꯣꯛꯀ ꯁꯨꯒꯥꯏꯅꯕꯗ ꯀꯣꯞꯂꯝꯃꯤ ꯑꯗꯨꯒ ꯋꯦꯠ ꯕꯦꯁꯁꯨ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏꯕ ꯑꯃꯅ ꯀꯥꯎꯊꯔꯛꯄꯗ ꯂꯩꯕꯥꯛꯇ ꯐꯨꯝꯖꯤꯜꯂꯝꯃꯤ ꯍꯨꯀꯤꯡ ꯂꯦꯒꯁꯨ ꯏꯚꯤꯜ ꯇꯤꯝꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯡ ꯆꯞꯊꯦꯛꯂꯝꯃꯤ ꯍꯥꯐ ꯇꯥꯔꯛꯄꯗ ꯍꯨꯡꯅ ꯀꯔꯦꯝꯅꯔꯒ ꯖꯒꯣꯏ ꯁꯥꯔꯗꯨꯅ ꯍꯥꯏ ꯐꯥꯔꯁꯠ ꯍꯥꯐ ꯂꯣꯏꯔꯛꯄꯗ ꯂꯣꯏꯅ ꯁꯣꯛꯂꯦ ꯁꯦꯀꯦꯟ ꯍꯥꯐ ꯁꯥꯟꯅꯅꯕ ꯃꯤ ꯂꯩꯔꯔꯣꯏ ꯅꯌꯨꯝ ꯆꯠꯂꯣ ꯌꯥꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯣꯏꯁꯥꯎꯅꯔꯕ ꯁꯤꯡꯒ ꯏꯚꯤꯜ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔ ꯑꯃꯒ ꯐꯨꯅꯔꯛꯂꯝꯃꯤ ꯔꯤꯐꯤꯅ ꯀꯥꯔꯗ ꯁꯠꯂꯛꯏ ꯑꯗꯨꯁꯨ ꯀꯅꯥꯅꯅꯣ ꯈꯪꯍꯧꯗꯅ ꯃꯨꯟꯈꯤ ꯀꯅꯥꯅ ꯃꯨꯟꯈꯤꯕꯅꯣ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯂꯨꯈꯝꯗ ꯀꯣꯛꯁꯤꯅ ꯌꯨꯁꯤꯜꯂꯛꯏ ꯄꯥꯡꯗꯕ ꯉꯝꯃꯒ ꯃꯥꯡꯗ ꯁꯨꯔꯛꯎꯅꯦ ꯍꯥꯏꯔꯨꯕꯗ ꯃꯃꯥꯏꯗ ꯑꯃꯨꯛ ꯁꯨꯖꯤꯜꯂꯤ ꯀꯨꯡꯐꯨ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯇꯦꯛ ꯑꯀꯥꯏꯇꯅ ꯊꯜꯂꯝꯃꯤ ꯄ꯭ꯂꯦꯌꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯌꯦ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ ꯄ꯭ꯂꯦꯌꯔ ꯑꯃꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯆꯥ ꯄꯣꯛꯇꯧꯔꯦꯌꯦ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ ꯁꯤꯡꯅ ꯄꯣꯛꯈꯤꯅꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯕꯣꯜ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯕꯅꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯤ ꯃꯈꯣꯏꯒꯤ ꯃꯤ 9 ꯈꯛꯇ ꯉꯥꯏꯔꯕꯅ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯏꯔꯟ ꯁꯔꯠꯅ ꯀꯤꯄꯔ ꯐꯥꯔꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯇꯞꯊꯍꯜꯂꯝꯃꯤ ꯁꯦꯀꯦꯟ ꯍꯥꯐ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯔꯦꯐ꯭ꯔꯤꯁꯨ ꯅꯈꯥꯡꯗ ꯕꯦꯅꯦꯠ ꯅꯞꯇꯨꯅ ꯊꯣꯔꯛꯂꯤ ꯑꯥꯏꯔꯟ ꯁꯔꯠꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯁꯤꯟꯖꯔꯛꯄ ꯃꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯣꯡꯗꯣꯛꯆꯔꯕ ꯇꯨꯡ ꯏꯚꯤꯜ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯅ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯕꯣꯜ ꯑꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯀꯥꯎꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯛꯇꯝ ꯑꯃꯗꯤ ꯑꯣꯏꯔꯦ ꯀꯔꯤ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯅꯤꯌꯣꯝꯅꯣ ꯈꯪꯗ꯭ꯔꯦ ꯀꯨꯡꯐꯨ ꯇꯤꯝꯒꯤ ꯄ꯭ꯂꯦꯌꯔ ꯑꯇꯩꯗꯨꯅ ꯇꯨꯝꯈ꯭ꯔꯕꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯤꯄꯔ ꯃꯇꯣꯝꯗꯒ ꯄ꯭ꯂꯦꯌꯔ 12ꯒ ꯁꯥꯟꯅꯍꯟꯕꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤ ꯑꯥꯏꯔꯟ ꯁꯔꯠꯅ ꯕꯣꯜ ꯑꯗꯨ ꯃꯕꯨꯛꯇ ꯅꯞꯍꯜꯂꯒ
kapthorakpada ibil teamgi mising paithoktuna tai passing taunaduna singna yam phajana kausili changadaba khajikta ngairabada hungsu pakhatpana loirabada keeper duna post ta yairaga chalhankhidre hungna aroibi ekte chatharo haina lauri ibil teamna aroibi etekta kausilai sartsu leijabi pangal puthoktuna ngai adubu sapu kananbana iron sat wan thaduna leimaida taki referee na keeper kanana fadoino mi sudrabadi sanaba toklagera hanglakpada kungfu tingi player sing kaplami substitute player leitabra hangbada fung upai leitana makok hairami hungdi makhoina thoire khanjaraduna congratulation taunaba haurami tanjaduda mui laktuna ai keeper fagani harakhi madu ubada mayam pungmang ngaklami singna muibu nakanda puthoraklaga kadino elen mankhainaru ikokok tholaga laklisina haiba kanda muina samkakpado haitabagi pura kokthobane hairi singna prithvi sidi yam khudong deningai oire mars ta oina chatlo haina phagi tawraki muina nangi khongupse amuk sagare tu se tongshilo ai nangi mating pangi hairaga singna langthoklam laba amanba khongup tu stud ka hapchilaga phajana phochilaga piraki jiraba tanfamda mateng pangani haina thauna fana laklibi magi damakta asuk khanjaba nupisibu loksindradi masu thamai kallaba haido tarani maru ikokokpo makhai muido keeper fadoini haiduna field da thokre mayamna mangolda ngakna yengnara asum makhada yenglaga sangsilakpada goal post ta dang launa surami aduga mana sangsiluriba goal post adudi evil team gi side amuk oiramle madu ubada hungi miyosingna karemna duna nokslai fungi mi singdi ikaibana karinu tawrisibo haibugum phawrami muina fatat chen khiduna goalkeeper oikre haunaba referee khonglakpada ball kawri adubu evil team da ball pass pibugumna thokre evil team gi player duna sakti pumba ball duda hanjilaga mai hauna kausilai adubu muina yam haini singna thot nauraba khultuna kallaba ball gi sapubu leiduna tapta halaga goal chalhandana kothoraklaga khudombida ungduna thamki afangba yotlagi mataguna tamthibagi saktam lauduna songshilakhiba nongsabu circus mapugi mamangda hui atebugum marai ha kamduna lehenbagi matawni aduga muina kungfugi pangal hapchinduna ball adu unglaga pahelaki singna chongkhalaptuna muina photpiba khumuptuda kungfugi pangal hena hapchinduna palaroigi matagumna nonglei nusit ka lonena umjillakpada ibil team gi keeper fauba maphi marol mathong maram khangkhidre singna yengbada ball adu goal faudi chankreba urami hungna moigi mi amada karino tawrisibu haina illubada steer do onthaduna yeshinkre kungfu team na mai pakpagi cup lauduna harauna celebrate tawkre somdana ibil team di drug sizinabagi matam chuppagi oina sanaba thinjinkre aduga hungbuna jail da thamjinkre kungfu couple haina mi singbu kungfu tambiduna sing amasung moi nungayai fana panki ngasai lafoi makuda nanthuduna tukhiba nupidusu kungfu hairabanina haujiti tukhidre car parking su line taunare matang asida film asi happy ending da loshinki